ITLF na ngarang Sisipurda sikiba miyoy ani Martias ni haina lawbaga loinana laingakta demand kaya talakle. 1961 da BS year oiraga NRC chatnarabadi kuki terrorist sing laiba yararoi khanbadagi maru oiba chesang sing thampham oiriba DC office mai thakibani Kokomi. ITLF na Chuchanpur district ta total shutdown laukthokre laingakna numit mangani internet data athingba thamkhre. Suganu Kadangban amadi Pukhau Santipurda kuki militant singna bom amadi nongmai kapsinduna landarakre. Pau sugaina pathokjage ITLF na ngarang Sisipurda sikiba miyoy ani Martias ni haina lawbaga loinana laingakta demand kaya talakle. Chuchanpur gi DCS Darun Kumar amadi SP Sivanan Sarbe IPS ani na ngarang numidangda miyoy ani sikiba amasung miyoy kunmanga asok apan nangkiba thodok adugi daita makhoi ani na pugadabani haina ngasi phamkiba ITLF ki mifam amana warep lawkhibaga loinana Chuchanpur DC amasung SP pung kunmari manungda sindoknaba dabi tawkhibaga loinana karigumba sindoktrabadi Chuchanpurda leiriba laingaki loisang sing thingjilagani haina ITLF ki chairman Pogin Hauki ki cherol amana haire ngasi Chuchanpur gi KKL complex ta tongan ba CSO amadi mahiroi lup singyawba athuba mifam ama phamki mifam asida tongan ba warep tara sulauki warep tara asigi manungda hairibadi Chuchanpur police ki head constable Samlal Paul gi suspend order hantu DC amasung SP pung kunmari gi manungda sindoktuna Kukijo kangluptagi hapu ITLF na makhoi ani gi mathakta legal action lawgani ngarang sikhiba miyoy ani Kukijo Martias ni lawgani hiram masida Kuki MLA tarana yaushingadabani miyamda nongmaina kapa security force sing dandi pigadabani ngarang sikhiba singbu the wall of remembrance massacre ni haina lawgani haiba wafam kayasu cherol aduda yaukhe. Atopa pau amada 1961 da BS year oiraga NRC chatnarabadi Kuki terrorist sing laiba yararoi khanbadagi maru oiba chesang sing thampham oiriba DC office mai thakibani Kokomi. Chin Kuki Nako terrorist singna occupied tawduna Chuchanpur Chin Nako terrorist singa khusamnaduna India gi mathakta nongmai kapsilakpa yawi haiduna ngarang Chuchanpur da office kaya mai thakibagi tagi nunggi oiba wahanthok sungsoi soidana leramgani 1961 da base year oiraga NRC chatharabadi chahi asigi matungda lakpa Kuki Nako terrorist sing laiba yararoi khanbadagi makha tana laiba yanaba maru oiba chesang sing thampham oiriba Chuchanpur gi DC office yauna maru oiba office kaya mai thakibani haina Kokomo gi coordinator Somlendro na thokchomna phongdokre. ngasi lampheda leiba UCM gi office ta pangthokpa pawgi mifam amada wafam asi mahakna phongdokhibani Somlendro na makha taraduna Chuchanpur amadi Kangpokpi da leiba school kaya Manipur nga ki ayab yauduna CBSE da affiliate tawbada chenaba ZEO sing suspend tawba matamdana ITLF na karisu haidraga kari terrorist singa Satminaduna Manipur lengaki mayokta lal hoba yawi haina Manipur police ki habildar ama suspend tawbagi tanja lauraga Chuchanpur gi maru oiba office kya mai thadokhiba asi manungda aronba agenda ama leiramloi hainingai leite officing mai thaba matamda Indian government na yengduna leiriba asi karigino nimit kharini gi mamangda Kuki terrorist singna Indian army da nongmai namduna talakpa matamda kariguba amata tawdaba aduga maitai nupi singna lambi da thatpada nongmai kapsinduna tear gas kapsinduna phuba cheiba tawba asigumba thau asina India gi citizen oina leijariba maitai sing tungda waraurakpa yai masida Indian government amadi Manipur government da Kokomi na haijaningbadi ITLF na police suspend tawbagidamak ASP amabu Kuki singna leiba jaga singda leiba yaroi haina tanthokliba asida government of India na tumina leithoklagadi masigi manungda hidden agenda ama leirabra haibasi miyamda chamamnaba oire maram aduna Chuchanpur da office kya thugaibada chinariba miyoi sing asi deadline ama piraga phagadabani hairiba wafam sing asi sarkarna tabidrabadi India gi citizen ama oina maitai singbu irang horakpa yai haina sumhakna makhatana phongdokhe. ITLF na Chuchanpur district ta total shutdown laukthokre lengana numit mangani internet data athingba thamkhre. Chuchanpur district police ta head constable oina leiba Siamlal Pal hairiba asidna Kuki narco terrorist singa khusamnaduna nongmai kapa yawbagi video amadi photo social media da viral oirakpadagi thabaktagi suspend tawkhe police personnel asi thabaktagi suspend tawre habagi paw tanabadagi ngarang numidang Chuchanpur district headquarter da masing yamlaba mafam adugi miyam thoraktuna hingsagi thabak kaya chathaki masing yamliba miyam aduna Chuchanpur district ki SP office amadi DC office ta amang atak ya thohan batana gari tarama thoirom mai thaduna manghanki miyam gi irang adu laksinaba honabada security force na tear gas mob bomb amadi live round kya kaptuna control tawnaba honaki maduda miyoi ani nongmaina sikhi miyoi 35 rom na asok apan nangki haire
Irang asi thokhibadagi Indigenous Tribal Leader Forum ITLF na athuba mifam ama pangthoklaba matungda warep kaya lauduna Chuchanpur District pumba total sadal laukthokre Manipur lengai maikai su pamdaba hingsagi thodosing thoktanabagi damak Sisipur pumba internet mobile data numit mangani ngasidagi hauna thingjinkre ngarang thokhiba irang aduna maram oiduna district asrigi maru oiba mafamsingda miyoi amata mapal thokhibada natana kaithel kanakhide dukan sing thonglona ki lambi sorokta Miyam na chathok chachin amata tawnakhide gari amata chenakhide lanai amadi lenga ki loisang sing thong lonakhe Chuchanpur district ngarang numidang thokhiba thodok aduna maram oiraga makha taba pamdaba thodok sing thoktanaba security force ki kangbuna akanba section tharang lokhatpaga loinana ngak senbagi thabak haujik chathari ngasi ayuk pung 12 rom tarakpa matamda Chuchanpur district ta masing yamlaba security force na flag march chatuna section tharang lokhatkhi amarom da ngarang numidang Chuchanpur da thokhiba thodokta security force na nomai kapada miyoi ani lekhidaba amadi miyoi 35 rom aso open nangkiba thodo aduga mari leinana ngasi Chuchanpur da ITLF na sinduna khudaki oiba mifam ama pangthokhibaga loinana tongan ba warep kya su laukre hairi Chuchanpur da leiba KKL ki complex ta pangthokhiba mifam aduda all tribal philanthropic student leadership susaru yaki ITLF ki convener thobu oiduna pangthokhiba mifam aduda ngarang thokhiba thodok adugi daita pumba Chuchanpur district police ki ASP amadi DC na pugudabini haiba wafam sing khanghanbaga loinana tongan ba warep sing lauki warep sing adugi manungda head constable Siampol ki suspension khudakta district administration na kakthatpa pung kun mari ki manungda Chuchanpur DC amadi SP lokthokpa makhoki mahutta union territory ki kedar amo oina mahura sinhanba ITLF ki legal cell na ngarang ki thodokta soklaba amadi laikhidraba singgidamak legal ki oiba thabak thorom sing lokhatpa ngarang ki thodokta laikhidraba kuki jo Martius ama oina lawbaga loinana soklaba singyang sinba asina chingba warep kaya yauri Atopa pau amada sugunu kadangban amadi pukhau Santipurda kuki militant singna bom amadi nongmai kapsinduna landarakre kuki militant singna tungan ba tampaki khul ahumda nongmai amadi bom kapsinduna landarakpa leptri ngasi ayuk pung 9 rom taba matamda su Kaksing district ki sugunu gi mafam ahumda kuki militant singna launch napat amadi Dongyang rom dagi bom amasung nongmai round kya kapsinduna landarakre security force ki makai dagi su Manipur Turel gi manak tamna sangsin kuki militant singi makai dan nongmai kapsin duna takthokna bo honaki masigi matungda matat oine kuki militant singna nongmai kapa gi thabak chatharaki security gi kangbuna akan bomong da ngak senbagi thabak chathari haire amorom da ngarang numidang pung 8 gi mini 9 rom tabada Imphal West district ki Lamsang police station gi manung chanba kadangban maitai khulda kuki militant singna singthakta gi bom ahum thangna kaptharaki maduda bom pokhai baduda khunja sing aso apan yaukhide khulngakpa khunja singna handuna nongmai kapki haire masigi matam ikan kanadana koktruk khulgi nongthaki sarukta kuki militant singna drone ama thagalaktuna yamna nemna koipai paiduna leiba miyamna uba phangki maduda khulngakpa singna drone adu tamna nongmai round kya kapsin bada wangna paikhat kharga adumak mangkhre makhatana attack torokpa yai haibagi chingnaba leibadagi ngak senbagi thabak kangkhatki hairi amarom da ngasi ayuk pung 4 minute 30 rom taba matamda Imphal East ki pukhau Santipur da su kuki militant singna singthaktagi bom ama kapsil laktuna pokai hanki bom pokai baduda khunja sing aso apan yaukhide khulngakpa singna handuna nongmai kapki masigi matungda makhatana kuki militant singna nongmai kaplakhidre haire khunja singki maikai dagi phongdokpagi matung ina pukhau Santipur gi chinggi sarukta afaba makhagi khulai paiba kuki militant sing changsinduna leire haiba khangna Manipur lengangna hojik phauba takthokpa ngamdaduna leiriba si karigino ngahak leitana kuki militant singna nongmai amadi bom kapsilopagi khunja sing leitana leiba ngamdre ason ana yauba ahal singdana hena awaba mayoknare maram aduna Manipur lengangna ahenba security force thajin biduna kuki militant sing asi pukhau Santipur gi maikai dagi takthokpiu haire ngasi gi mata asida video asi losinjarage channel asibu nungsibiduna subscribe toksanbiu haina ningsingjari thank you